Chahigi oiba huisa sabagi kumhai haukhre Government sa singi yaifana amade novel coronavirus laichat sandorakpada hakselgi oina thengnagadaba khudong thiba sing hanthanaba campaign ama chatharaklabasu China gi khwaidagi mathong huktaba huisa chabagi festival haukhre adubu activist singna festival adu ikui kuina pangthokodaba leite haina thajaba thamle Laibak adugi khanong chup thangba Yulin City da numit tarani chupna chahi khudingi oina pangthokpa festival aduna lamkoiba lakpa mioi lising kayagi pukning singsile makhoi kayana hui leiduna thongna bak thorang nei adumakpu campaigner singna chahi asigi oina lakpa masing hanthai haina pankhe government anoba ain semduna lamlaki sa uchek lalolitik tawba thingduna yumda loiba sa sing ngak sena bakhonaraglawso campaigner singna pankhiwada chahi asina festival adugi aroibu oigani Yulinda sanga khaktangi yenglaga awonba purakpada natana miyamgi haksel amasung safety da yenglagasu ahongba purakadori bani haike Animal Rights Group Human Society International ge China Policy Specialist Peter Lin na haikibada lalolitik tami yam tinba amadi huisa saduna mi chinba kaithel singda amade restaurant singda festival gi mingda chathaba thawong singna miyam gi hakselda sathina khudong thiningai oiba ama thokangani haire Wuhan gi kaithel amadagi horsu pet singdagi horaklaga miyoibada sandoi haina thajanariba coronavirus na China na wildlife threat thingnaba akanba warep lauke